19th century si England da scientists, writers amadi free thinkers kaya ama tholakhiba matamni. London gi miyam singnasu nongna tholakpata ngairiba science khudam oina paleontology, steam engine amadi suspension bridge asina chengmasing sibu taram oklammi. Queen Victoria na palingai matam si chawraba loksingyan gi bom ama pokhairaktuna mayam gi su saruk thungnaba yenbirami. Asigumba fivam tanfam sida miyoi bagi wakhal khana bagi mongbu matam pumbagi oina hongtokpigadauriba Charles Darwin si Dr. amagi manga suba macha oina phangjakhi. Macha nupa sisu mahakumna saknairaba doctor ama ohenba pamlammi. Adubu Darwin di chinpha pubadana hen maru oina lopa lairi khutam aduda interest amata leiramde. Akoibada leiba pambi singbi sa uchek singdugi matangda thawayawna thijinbadu oina pamjarami. Lairik laisudasu thawai yaudabανina mahak masanasu oja singnasu kok fataba hayu yaroidaba mahiroini haidana khalammi. Darwin gi tasingna pithok charakpadudi mahiloisang amada uthok chanaba tanja amadi khudong chabadu phangkhidabana mahaksi semba thoklaroidabani haidana khanakhibani. Makhoyum gi lekol duda lon apikpa lab ama samgachaduna chemistry gi changyeng makhal makha kya tawrammi. Ithakum khiba matam ngaiduna samudragi isingna chenkhalakpa jiwasing de lokhatlami abadi makhoising adu achamba microscope ama sijinnaduna study tawrammi. Kaya fangnadaba beetle makhal sing khomjinduna species ki matung ina khaidoklaga thamlammi. Hana khanglamdaba sing thidokpa discover tawningbagi ithilsi nongmagi henkalakpana school the Greek classic mayam ama tamduna leibagi matamdu tasingna pamukhi. Mapabungna mahaksi Dr. Oyu yararoi haiba khanglakpadagidi kanararoi haidana church ta oina changnaba hairammi. Masigi matang sida haijaningba amana mi khudimaksi unique oi chapmanaba thodok amada utpa response reaction khetnai apambasu khetnagani school haibasina khetnaba mayamdugi darkar oibasingdu loina thunghanbiba ngamde. Aduna masigi mahi kutam sida karigumba result fajaraktragadi hotnadabagini haitabagini haibiragasu tasengbadi mahiroidugi talenti school gi syllabus ta sukyaw yawdabagi oirambasu yai. Einstein, Churchill, John Lennon asina chingmasingsi school da afaba mahiroi oirakhidaba saknairaba mi ngangtani. Darwin na mahaki fagi manba lab to the changyeng tokhiba amadi beetle singbu classify tawribaduna utlibasi scientist oiningba mi amada chenfam thokpa gun singni. Nongma Darwin gi oja amana chithi tharaktuna chahi ani jahaz amagi volunteer naturalist oina chatlunaba khanghalakhi. Mapabungna fana yadragasu Darwin HMS Beagle hariba royal vessel si tongduna prithibigi asomwang matamna khongsalakhi. Kuine Atlantic Ocean lalaba matung Brazil hek yaurakpaga matam amata manghandana tinkang thiba horammi. Uruguay dagi fossil tawduna thikhi amadi famjinba makhai ingba mafam Terra del Fuego gi nonglai nungshit sumayoknakhi. Argentina ki thumi chenba pan amada jiba singler mathingnabadudadi Darwin angakpana thalammi. Nungsa maisa marakta armadillo, ostrich amadi chum makhal kaya kupna observe tawrammi. 1835 ki September tang 15 dadi HMS Beagle Pacific Ocean gi Galapagos ithat sing yaurakhi. Tongan ba ithat singduda chapmanaba species ki ojaragasu uchek singdu khara di khetnarami. 1836 ki October tang ani HMS Beagle Darwin puduna yum yaurakhi. Mahak chat khringaida magi ojadunadi nauna khanglakhiba discovery singdu mayamda khanghanbiduna Darwin bu mayamna celebrity oina launarami. Masina mahak putungda chauna tengbang biraknaba maram ama oirakhi. Mahakna mamal yamlaba sanga amadi pambi singbi gi sample oiramba yai khanjaba singdu isinba khata kaya purakhi. Tansilakpa experience singdugi matengna chahi kaya di hanjin naina ba analyze tawba amadi soidrabra haitana cheksinna yengsilami. Mahakna asuk cheksilibasigi maramdi magi anoba theory si hanagi thajanabadubu singnaduna yawal purakpa ngamba yamna revolutionary oiba wakhalon oibagini. Theory of evolution gi matangda yamna samlapna haijaramge. Jiba panba singsi mama mapa oibadagi macha singda generation amada ahongba laktuna makhoina leiriba akoiba environment to the chusin waisin nahle chusin bangam hodaba singdu fit oidaba haibadi matik chadabana masa mathanta mangjakhini haibani masibu survival of the fittest natragana natural selection haina khangnei. Mayumna halakpa chahi kungi matung 1859 hariba chahi sida Darwin na mahaki on the origin of species hariba lyric si phongki. Hek fongbaga maikai kayadagi ayatpa amadi yaningdabagi kholau kayana thanki. Maru oina yelaklibasi Bible amadi Genesis haidi Christianity ki matung ina miyoiba semlakpagi wari chahi lising ani hena thajanarakpa adugi onana puthorakpa theory adudani. Christianity na hai Ishwarna Prithibi amadi jiba panba khudingmakpu sembibani hek semlakpadagi ngasi fauba ahongba amata leita chapmanana leiri haibasini. Masi Darwin gi natural selection dugadi Taiwanaba wafamni. Aduna lisang setna chanarak laba thajanaba adubu lali haiduna singnaba oina thoki.
अचौबा लाइनिंग धर्मसिंगसी समुद्रदा होंदुना चटलिबा चाव सांगलबा जहाज अमगुंबनी हाइबा याय चटलमलिबा लंबी अदु तराइना हाथु ममाय लेथोकपसि ngamde aduna Darwin gyan losing leiba midyeng sanbami ama oibana tumina matam ngaiduna leirammi khudam oina mahaki theory dugi khwaidagi mapung oiba idea si evolution ojaragasu masigi wahisi magi lairik tuda amuk fawba pankide hek fongba numit adumakta da copy loina maksitki ipa paba achamba londa iba oibana experts kaknatana micham praja singnasu paktak panaba oiki fanayamna yaningdaba ayat pathingnaragasu scientific community na Darwin gi theory si chatnaba yarabani haidana accept tawki masidagidi amok anogba opposition gi iho creationism haribasi United States taki tholakhi creationist sing di Bible de iramliba dumak taseng thoki haidana thajanai aikhoge graha si chahi lising taruk tagina nipan khaktagi mamangda semki amadi fossil sing duna miyoi babu lana lamjingnabagi damak devil na mafam da lotuna thamlambani haidana khale Creationism gi wakhalon si the fundamentals hariba essay maudrana saba lairiki set sida mayek sengna phongdoi masidagi fundamentalist hariba wahi sila khibane United States da court ki case tatharakna theory of evolution takpasi state khara da thingjin ki masigi athing basi 1970 da lokhoki adubu ngasi su khwadigi shakti leiba leibak super power ama oireba United States da creationism khaktana achumbani theory of evolution takpa yaroi habagi ihau hanba leitana chathari हाइरिबा सिंगसिदी तसेंग ताइबंगसिदा थोखिबा थौदोक ngaktani adubu karigumba Darwin na HMS Beagle gi khongchat tuda yawramdraba natragana Darwin suklei leitaba parallel universe ama leiramladi kari oiramba yabage haibadu ngaihak bhapna sagat minaduna yengsi hojik ekhoi chahi khara hangatuna chatlasi HMS Beagle gi captain duna Darwin gi manaton du uraga masigi nahasi maringjan yawdaba akhang kandaba mida oigani haidana khongchat tuda yahoningkhide कोना खक्तदा महाकी वखल हुंगलखिबसिना अखोय पुनमक्की कयादा लाइबक फख्रबनो मसिगी तांगकसी पृथ्वी सिगी पुवारी लेपी गदौरिबा यामना मरु ओइबा टर्निंग पॉइंट अमखकनी टर्निंग पॉइंट हारिबसी मतम दुददी खंगलु उरुद्रगसु मियोइबगी हिस्ट्री बु पुंखेन खेनबा लंबी अमदा पुरकपा ngamba lamlong mari fangba mafam amani haibiyai karigumba captain duna Darwin pudana chatlamlagadi mahak mapabung na haiba induna church ta changlamba yai fanayamna thawai yaujaragasu Galapagos ithat amadi South America da chatludabana mahakna fanglakhiba scientific evidence mayamdudi leiraroi haibisimadi tasengma wafam oigani khudam changdam yaudabana magi theory du irai laina maithibasu fanglamgani Darwin na father of evolution ojaragasu masigi idea leirambasi mahak matomdadi oiramde Darwin suklei leiramdre haidana sukhalasi adubu masi matamgi matung ina soidana safonglaklagadaba theory amakhakni adubu chapmanaba mongda mayamna khangnarakpa haibadudi oiramloi hakthengna urakpa amadi fossil gi evidence na chingbasingsi fangdriba fawbade irai laina lanli haidana yaithat piramgani prajamyan gi marakta su evolution bu sagatpa pro evolutionist amadi makhoi gi mayokta leiba anti evolutionist haina khaidoktuna nakpak tanaramba yai masini United Kingdom bu yamna luba crisis ama thengna halamgani khara hena conservative oiba leiba khudam oina United States kumbadadi ariba thajanaramba singdubu kankhatuna leikhiba yai amaromdana liberal oiba Germany gumba leibakti evolutionist oikhibana hena nami aikhoina hingliba matam sidasu kangnop ani gi khetnabasigi mami chauna tarambasu oithoi evolutionist amadi creationist ani sigi marakta chauraba dharma singi sokna khiba langom thoklam noisu hainingai leite